Kurumjari, SKTV News na sandokjariba Manipuri Pau yengbiri bisingbu kumantem jantana taramokjari ahanbada mariba Pau sing pambigani. Manipur gi puari da mutpana idana le haurgada ba kumjali singani kurumdoi gi me ahumdagi haurkiba irangna ngasi sahi ani mapung fakibda miyamna sintha leptuna palan thoram pangthonari. Manipur da sahi taret kuntakiba adugumna ngasisu awaromdagi hajilakpa khulai paibasingna satharliba lanasida aikoi punba ngamdrabadi nongmadi aikoi gi furup asi mutkiba yai haina social activist RK Megana fongdokrai. Amasung Manipur gi irang ngasi sahi ani faraklaba fawba Prime Minister Narendra Modi na tumina lesinbadagi hendoktura state asidagi mioi amata unadana lairi haina AICC gi lusingba Jairam Ramesh na fongdokli. Hojik miyam da pau sandong na pijari kumjali sinani kurumdoi me ahumdagi khanghongdana Manipur da thorokliba irang asil maram origa tangdu leitadana leirakpa amadi irang asida mayum makai maina thadok pikraba mioi kya amana tongan tongan mafamdagi lanjinaraktuna relief camp singda sangjafam lawduna leirakpa ngasi sahi ani mapung farakpaga mari leinena tongan tongan ba civil society organizations singna ngasi numit asibo megi tang ahumgi ningsing numit haina palan thoram pangthonari. Kumjali singani kurumdagi me ahum ningsing numit ka iroinena ngasigi numit asibu miyam punna sintha lepinaba afil tawkibagi matungina ngasi miyamna amatoina sintha leptuna apunbagi saktamadu uba fangchi. Manipur gi lalon ethics center oriba mayol oriba khwaramban ima kaichel ahum yauna pauna amade thangal kaichel gi dukan amata thong hangna khide masigaloina na Imphal amade tongan tongan ba district sing da leiba kaichel sing ngasi gi oina Manipur gi puari da iduna lehorgada ba numit asibo ningsing ba amasung awana nanglaba amade laikhidraba singi mafam da ikai khumna ba utpoina lepki lambi sorok ta mahausa da matawgum gari sena khide amade lanai gari khara khaktamak senba unaki adumoinamak haujik fawgi oina de panaba thodok wathok thopgi pau phangma leitri. Manipur da awana landarakuna sahi taret khuntakpagi thodok thokiba adudagi ngasi tholiba lanasina hena tamthiba yelomi furup mutpagi lane haina social activist RK Sanayama atopaming Megana fongdokrai wafam singasi athoba singi liklam thibalup Manipur Maharaja Narasingha Memorial Committee sahi taret khuntakpa Maharaja Gambhir Singh amasung athoba sing ningsing lupna senduna langthawalda leiba Maharaj Gambhir Singhgi mafamda Manipur gi kanuk ki irangna sahiani mapung farakpagi ningsing numit thoromga mari leinana pangthokpa thoromda fongdokhibani ngasigi thoromadu mapungena Maharaj Gambhir Singh Narasingh amadi Maharaj Hera Chandra gi mitamda leisu katpa amadi Manipur da haukiba sahi lisingni kurumdoi gi me ahumdagi hauduna ngasi fawo tholiba irang asida thawaina pontha pikraba athoba thobi singi mafamda su leisu katuna ikai khumna ba utki social activist RK Megana makha taraduna Manipur bu maset kya thona thugaina mahonabada awalai baktagi sangsilakiba refugees singna landarakpada lamdam singi misam miyam kaya ge thawai pikhamna hanki matam amada lamdam sida thokiba sahi taret khuntakpagi thawung adugumna ngasi ngasimaksu lamdam sida awaromdagi hajilakpa khulai paibsingna satharakliba lanasida aikhoi punna amatoina lepmina ba masangi akhoi punma ngamdana adumak leirabadi nongmadi aikhoi gi furabasi mutkiba yai Manipur da awalanda sahi taret khuntakpagi thodok thokiba adudagi handak tholiba lanasina hena tamthiba yellow furup mutpagi lane aikhoina ningthina ngak thokpa ngamhaudrabadi aikhoigi izati furup nongmodi mutkigadra haibagi chingnaba lei haiki Maitai furup ni manungda macai leba apuna pangal sakpa ngamlaba adu wafem ngasi phawle se si aikhoina mayal leba tem singarakpa asiga yangnoga aikhoina no na somtham lei haibse ngasi ngasi Karumba, aikhoina apuna pangal sakpa ngamlaba aikoi khenaba mayam tumoinaraga le party furupi adumba wakhalga loinana wakhalga loinana kun let minna ngamlaba be इतिहास का हिस्ट्री दा तो फिर हम लुक के हो मत की हो मणिपुर लेमाई दे सो येलो फिर से मत की वा नाबे ता सेंग फिल्म ले है से कोई ऐसे मैं कम में से
Nakalamoromda Thoromadu Saruk Yakiva, veteran politician Okram Zoina Fongo Kibada, Manipur Irang asi Centerna, Lotunarga Toan Labra Haina, Sinaba Fawi, Maram di Manipur Toliba Irang Asigi Batang, the India President Lok Sabada, Anirak address Tobada Sahiani Farba, Irangi Matang, the Wapam Amata Palaktaba Simak, Lamdamasigi in Yamna Live Tivani. Mamang Taktaning Thomas Sasina from Munabadagi, Manipur Sahitaret Kuntak Patokuna Manipurgi, Yellow Missing, Mulam Gadabada, Todoktu, Nasi Amuk, Hana Toklare, Masida, Lengang Sumating Tona Irang Asi, Loshina Bahonabangam Day. Maramaduna Ipai pushing the Lebaki Damak Tawai Pamudana Song Tologa Honakiba Adugumna, Nasigi Yellow Me Mirol Sina Amatoina Punsindana Lamdamasida Sina Libakudimaxing, Tengamina Duna Lamdamasida Santi Purnaba Honaminaba Matotai Haiki. Manipuri wayan bizar election ikai kundaba mayam no wale press ki ning tambal lagi dre misam prajada ate mayam da vote nai ba mong ta da gi thaba se asi da gi sahi kargi shason da Manipur laki adu mu shason na do maduna bharat sarkar gi mangakan ba tawri ba thong asi da mangak haigat na wa hai bungam da do madumangna Manipur gi ngasi gi aso bo do sa se masi tahan mani haina haina lawi aduna ngasigi batum basida leriba koi Manipur sarkar ki pangjadaba Bharat sarkar ki lamdam masida thamiba Manipur kunai da thamiba meyeng ado maduda ekoi ki hangkana haiba ngamda da ki thawong aduna ekoi ki ngasi oiriba film se ohelakune hana lawi Lisingani Kudumdagi May Hundagi Manipura Tololiva Irang Ngasi Sahiani Sapsana Mapung Fabagalunina Miyamna Thorom Pangtonari Adumanema Prime Minister Narendra Modi na Sahiani Mapung Faraba Manipuri Irang Asida Ngasi Fawba Kangsin Adana Tumina Leishili Aduga Manipuri Irang Asi Laksin Naba Amadi Warushin Purana Bahona Bada Union Home Minister Amit Sabuna Kwaidagi Mai Pakta Bamoina Congress Namaral Sirgli AICC Lusingba Zeram Rames Namahaki X के अकाउंट थागलप वारोदा बीजेपी न मणिपुर साउना माई पाक्तुना कुमजा लिसिंगनी कुनिथोइदा लेंगाक सेमखिबनी कुमजा लिसिंगनी कुनहुमदगी मे अहुमदा हौरकिबा इरांग असिगे था अहुमगी मतुंगदा सुप्रीम कोर्ट न स्टेट असिदा कॉन्स्टिट्यूशनल मशीनरी सिंग मथौ तौबा ngamdre हाइना फोंदोकिबनी मणिपुर कांग्रेस पार्टी की माइकेदगी बीजेपी न लुसिंगबा लेंगाकता नो कॉन्फिडेंस मोशन मा मायोकनगदौरे किबदगे नरेंद्र मोदी लेगाना मणिपुर की चीफ मिनिस्टर नमदुन रिजाइन तहलबा मतुंगदा ngasi fawba loshindana leriba manipur gi irang asigi tha kunithogi matungda sahi asigi february 16 da president rule thamkibani yamna maru oiribadi ngasi fawba prime minister na manipur gi matangda tumina lesin badana tana state asidagi mi amata unadana leiri prime minister na malem gi lebak yada sanaba matam leirabasu manipur da satnabagi matam leitri haina pendaba phongdorokli Manipur ki tuan ba mafam da pangthona bugum yumnam patlo singsin da su haika lekat tambagi thorom pangthoki ngasigi thorom aduda mari lenana BPF sinam ge advisor heights Rajeshwar na kumjali sini kumdoi gi me ahumdage sinko ki narco terrorist na maitai khulsinda lan taduna mihat mipun satharak padage khul ngakna ba thorkiba irai bak sa singi marakta leibak ki damak thawaina pantha pikraba athoba khudimakpu ikai khumna ba utki yumnam patlo singsin da VPF Sinam United Committee Fukhau and Rising Star Club Yunam Patlong Punna Anirak Suboina Silly Vahikaleka Tamaki Thoram Athobo Singi Mafam da Lake Kalabamatung Levak Miang Joina Pangtok Pami from the Sarugyaba Sanaki Manipurgi Governor Haidoki Wafung Kia Tabakoina Pangtopangam the Bahibasi Lana Sigi Warushin Latri Haina Logani Maramaduna Manipur Miam Nangasi su sectioning I Oiri Lana Sigi Matung Tarakoina National Highway Sing Free Movement Yadriba Amadi Terrorist Sing na Tonganba Administration Ama Latri Fawba Kulai Tato Haiba Wafum Sing the Karishu Tobangam the Bahibasi Maite Amoina Lebak Asigi Yelumi Amoina Penning I Oidi Haiki Imphal Kingdom Kayasi to Gairagi Haibagi Wakalon Magaloina Atop Kangup Kayana with the Singnabagi Port Lakivaduda Matwai Kubak the Haptana Imphal and the Viade Amadi Huigi Purup Huigi Namkai Nak the Viade Haidana Tonapana Tokiba Kendra Sigi Tonapaba Volunteer Highway Kunapa Highway Makoi Tarana Yataki Mapam Legidrava Nausing Sasing Adugi Mapam Dangasi Aquina Samjava Angamba Hikal Tamjariba Sahi Kudingi Pangtok Jagani Hanadaki Pangtok lying at Anisubasi Pangtok Jari Makata Nazukoi Haying Tung Koina
ngasigi numit asi ningsingduna akoi gi kendra sida gi thawai katkraba ichilinau ichasing ngasigi damakta akoi angamba hekat lekat khara tamba haibase akoi gi ithongni tawom thokpane haibadu gi wakhalon gi loinana ngasigi mifam asi akoi gi laikat pagi thorom asi pangthok chabani Paugi maraktan atenba bremtang nominasi. Admission Hojari 2025-26 session gi National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security gi form thaba hojari. Akupa marol gi damak aikoi gi website nfsu.sc.in/admission natraga aikoi gi mobile number 9233591616 ta contact tobir payagani. Haksang Panatamgi Hairabadi, Iramda Masimakta de Leba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lejari. Mapamasida, Taza Bayaraba Amadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Tawai Haksang Yauna Lying Jari. Aduna, State Wangmada Amuk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamak, Babina Hospital, Saziwa Gel Road, Kabai Soy Imphal Istaleng Sinbirau. Natraga, Aikogi phone number 6909390666 ta call Tobiru. Breaking matungda mayam butaram shari makata pausing pizari. Bridging divides for the shared future gi timda Federation of Civil Society Organization Fox Manipur gi binyang makada Zidio Imphal UZYL NNCL kada Jackal Amadi PPANL ga kusam narga sinduna anirak suba megi tang ohungi ningsing thoram ngasi ziribamgi babu parata leiba Imphal gi holda pangthokrai thoramadu da NNCL ziribamgi advisor Gates Zanaki PPANL ziribamgi advisor Gates Somorendra Zidio Ziribamgi advisor Elangbam Devan, Imphal Ziribamgi president Longjam Bimalamadi Kada Ziribamgi president Yumnam Sumatina Maruiba Mithunen Singone Sarugaki Tharomaduga Mari Leden Kumzala Singni Kunumdagi Me Ohumdagi Kuki Narco terroristing the Maite Dalandara Putiki Tawaina Pontapi, Reversing Mafumda, Haile Katuna Awaba Pungdoki. Loyana Siki Tharomaduga Mari Lena NNCL Ziribamgi advisor Gates Zanakina Wafumkatamki. Akoi thauna phabasu mathau tai thamoi sengmasu mathau tai aduga civil society organization singna magi tonganba wakhalonda magi pamjaba mongda observe tongjasan kari sukai de adubu landi akoi punna thengmina si haiba thengnamina si haiba wafam asi ai thamjaraga akoi manipur amugana shanti oiba oirasanu akoi tangdu leitana akoi ningtamna sasabangamba iramda masida nungaina ikopong hingbangam jaba oijasi. Center के Ministry of Rural Development के Mission Manager Skills Tenzing Kweshangna Numit Humni की खोंगचटा ममांग था के कुंट्रा दगी ngarang फौबो मणिपुर लेरमदुना दीनदयाल उपाध्याय ग्रामीण कौशल्य योजना अमदी Rural Self Employment Training Institute की मखादा पाइखलखिबा प्रोजेक्ट सिंग यंगशिलमख्रै Numit Humni की यंगशिन खोंगचट अदुदा Tenzing na Imphal East Imphal West Thaubalam sung Kaksing District satuna yamlaba project implementing amadi RSETI Center Sing Yangshin Ki Mana Mafam Sing Adu Leramba Training Singa Wari Sanaki Amadi Leriba Training Center Sing Adugi Infrastructure Sing Basu Yangshin Kibagalina Manipur State Rural Livelihoods Mission MSRLM Ge Official Singna Paikat Payaba Tabak Thoram Amadi Tabak Tobuda Singna Bakiagi Matang the Kumna Kanaki Tenzing Kweshangi Kongsut Adu Loishalakpa Oina Manipur Leriba District Amadi Block coordinators Singa Unaba Yauna video conferencing ki Kutangda Mamutana meeting amasu pangthoki hari Mudrani Palak Suba Indian National Trade Union Congress ki mapong namina lakpada Manipur desu Indian National Trade Union Congress Manipur branch na thoram pangthokrai mapok kuman thoramatu INTUC Manipur branch ki members singamadi All Manipur Minor Irrigation Department Employees Association, Manipur State Power Distribution Company Limited, Manipur State Power Company Limited, Amadi
Imphal Municipality Association ge members sing na saruk yaduna lamphel patalaiba Minor Irrigation Employees Association ge hold pangtokhi. Tharumaduda present member oina saruk yakiba INTUC Manipur branch ki president Yumnam Rana Pratap, INTUC Manipur branch ki General Secretary Sagol Sem Sanjit, INTUC Manipur branch ki legal advisor Irom Vivishu amadi INTUC Women Wing ki chairman Thaudam Savitana Singbana saruk yakhi. Husi munga si status do ki ba inga sagi pau pizari ICAR Regional Center Namphel Patagi phangba report ki matung inga si status da khwaidagi sabagi sang Celsius degree kunma pane duga khwaidagi ingba chang na Celsius degree 19.8 oiki nuksitiyaw bising manil gi sang na yukta sada maribudra trok masung numidang wairam dana sada ni putaret oiki aduga nongsubugi sang na millimeter mari dasmik amani loishalapda moriu pawsham kana phangigani Manipur ki puari da mut panai dana le horgada ba kumjal singni kurumdagi me ahumdagi horaki ba irangna News na sandok sa Manipuri Paulo Jere Manipur Miyangi Punsida Kwaidige na Marui Base Status Sikilay Baga Sige Madi Maling Biba Ipaw Singidamag SKTV News Pamiling Tadong Review Pawing Bilip Sungam Kana Kurum Jere